ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯒꯤ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯗꯣ ꯒꯨꯟꯗꯥ ꯗꯨꯀꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯒꯨꯟꯗꯥ ꯗꯨꯀꯤꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯒ ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯖꯤꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯣꯏꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯅꯟꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯗꯨꯀꯤ ꯑꯝꯇ ꯎꯅꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯨꯀꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯩ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯅꯅꯤꯡꯉꯤꯗꯨꯕꯣ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕ ꯍꯥ ꯀꯔꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯩꯅꯣꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯈꯨꯜꯁꯤꯗꯒꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯌꯥꯝꯕꯅ ꯄꯤꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯌꯥꯔꯦꯗ ꯐꯔꯦꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯕꯖꯥꯔꯗ ꯆꯠꯂꯣ ꯁꯦ ꯂꯨꯄꯥ 500 ꯄꯨꯒꯣ ꯑꯁꯨꯝꯅ ꯒꯨꯟꯗꯥ ꯗꯨꯀꯤ ꯑꯗꯨꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯑꯅꯟꯗ ꯂꯨꯄꯥ 500 ꯄꯤꯔꯦ ꯑꯗꯨꯒ ꯕꯖꯥꯔꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠ ꯈꯔ ꯂꯩꯔꯛꯅꯕꯒꯤꯗꯃꯛꯇ ꯕꯣꯌꯥꯏ ꯑꯃꯗꯤ ꯑꯅꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯖꯥꯔꯔꯣꯝꯗ ꯒꯨꯟꯗꯥ ꯗꯨꯀꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯗꯣ ꯑꯃꯥꯏꯕ ꯃꯣꯍꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯣꯍꯣꯟꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪ ꯂꯣꯏ ꯀꯧꯔꯤꯗꯨꯕꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯦꯅꯥ ꯑꯈꯨꯟꯕ ꯑꯃ ꯄꯨꯔꯛꯈꯤ ꯍꯥꯏꯕꯗꯨꯁꯨ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯈꯜꯂꯤ ꯄꯦꯅꯥ ꯍꯥꯏꯕ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩ ꯄꯦꯅꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯦꯅꯥ ꯍꯥꯏꯕꯗꯨꯕꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯑꯣꯖꯥ ꯃꯩꯕ ꯄꯦꯅꯥꯗꯨꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯣ ꯄꯦꯅꯥ ꯑꯗꯨ ꯄꯨꯔꯒ ꯍꯣꯔꯦꯟꯗꯣ ꯍꯥꯏꯐꯦꯠꯇ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯩꯅ ꯁꯨꯝ ꯃꯤꯠ ꯎꯁꯟꯗꯨꯅ ꯌꯦꯡꯕꯗꯁꯨ ꯄꯦꯅꯥꯗꯨ ꯈꯔ ꯃꯍꯤ ꯃꯌꯥꯏ ꯈꯔ ꯀꯜꯂꯤ ꯀꯅꯥꯒꯨꯝꯕꯒꯤ ꯐꯠꯇꯕ ꯎꯁꯤꯟ ꯇꯧꯕꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯃꯤꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯇꯥꯔꯝꯕ ꯄꯣꯠ ꯆꯩ ꯍꯦꯛꯇꯃꯛ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯨꯕꯨ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯃꯗꯣ ꯑꯐꯕ ꯄꯣꯠ ꯃꯥꯟꯗꯦ ꯅꯆꯥꯅꯨꯄꯥꯗꯨ ꯉꯥꯎꯗꯨꯅ ꯆꯠꯂꯗꯤ ꯅꯪ ꯃꯥꯡꯖꯗ꯭ꯔꯣ ꯑꯣꯖꯥ ꯃꯩꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯅꯠꯇꯦꯁꯦ ꯑꯩꯅꯦ ꯅꯨꯡꯊꯤꯟ ꯆꯥꯛ ꯆꯥꯊꯣꯛꯄꯒ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯍꯜꯂꯛꯀꯗ꯭ꯔꯥ ꯃꯥꯗꯤ ꯌꯥꯎꯍꯜꯂꯨꯔꯅꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯄꯦꯅꯥꯗꯣ ꯀꯅꯥ ꯈꯪꯍꯟꯗꯅ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯑꯗꯨꯒ ꯍꯦꯛ ꯄꯣꯔꯛꯑꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯔꯨꯈꯤꯒꯦ ꯍꯣ ꯍꯣꯔꯦꯟꯗꯣ ꯁꯣꯏꯅꯒꯨꯝꯁꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯃꯊꯃꯣꯏꯗ ꯃꯍꯥꯛꯅ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗꯕꯅꯤ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯕꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯁꯨ ꯕꯖꯥꯔꯗꯒꯤ ꯉꯁꯥꯏ ꯒꯨꯟꯗꯥ ꯗꯨꯀꯤꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯣ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯏꯇꯥꯎ ꯕꯣꯌꯥꯏ
ꯑꯃꯥꯏꯕ ꯏꯄꯨ ꯑꯁꯤꯁꯨ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯅꯥꯛꯇ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯛꯂꯕꯁꯨꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯗꯣ ꯉꯥꯏꯍꯥꯛ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯗꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯍꯥꯏꯕꯁꯤꯡꯗꯨ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯁꯨꯔꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯗꯨꯀꯤꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯉꯁꯤꯒꯤꯗꯤ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯟꯅ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯄꯩꯁꯥꯒ ꯑꯝꯇ ꯂꯦꯝꯗꯕ꯭ꯔꯣ ꯏꯌꯥꯝꯕ ꯊꯨꯗꯨꯡꯒ ꯂꯦꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯦꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯈꯔ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯁꯦ ꯂꯨꯄꯥ 100ꯁꯤ ꯄꯥꯏꯀꯣ ꯏꯌꯥꯝꯕ ꯌꯥꯔꯅꯤꯗ ꯄꯥꯏꯌꯨꯅꯦ ꯑꯗꯨꯝꯅ ꯒꯨꯟꯗꯥ ꯗꯨꯀꯤ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯅꯔꯤꯕꯗꯣ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯗꯣ ꯒꯨꯟꯗꯥ ꯗꯨꯀꯤꯅ ꯄꯤꯔꯤꯕ ꯄꯩꯁꯥꯗꯣ ꯂꯧꯔꯒ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯅꯥꯅꯣ ꯃꯥꯃꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯃꯥꯃꯥ ꯑꯩꯈꯣꯏꯒꯤ ꯒꯨꯟꯁꯤꯗꯤ ꯀꯟꯈ꯭ꯔ ꯄꯣꯠꯅꯤꯗ ꯂꯣꯏꯗꯅꯁꯦ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯖꯒꯦꯗꯅ ꯃꯊꯪ ꯂꯥꯛꯏꯁꯦ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯂꯥꯟꯃꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯒꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯥꯃꯥ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯍꯥꯛꯄꯨ ꯚꯥꯞ ꯇꯥꯔꯕ꯭ꯔꯣ ꯑꯣꯖꯥ ꯇꯧꯅꯤꯡꯕ ꯇꯧꯒꯁꯅꯨꯗ ꯀꯅꯥꯅꯕꯨ ꯀꯩꯗꯧꯕ ꯉꯝꯗꯧꯔꯤꯒꯦ ꯑꯩꯁꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯣꯈꯥꯛ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯃꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯅꯥꯄꯟꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯅꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯃꯟꯇ꯭ꯔ ꯂꯩꯋꯥꯅ ꯅꯉꯣꯟꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯃꯗꯣ ꯉꯥꯛꯄ ꯉꯝꯂꯣꯏꯀꯣ ꯃꯥꯃꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯊꯋꯥꯏ ꯂꯧꯈꯤꯅꯤ ꯁꯤꯅꯤꯅꯦ ꯍꯣꯏ ꯏꯕꯨꯡꯉो ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯒꯤꯗꯤ ꯃꯥꯃ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩꯕꯨꯗꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯅꯤ ꯃꯥꯃꯅ ꯅꯃꯥꯛꯀꯤꯗꯃꯛꯇ ꯂꯩꯔꯤꯉꯩꯗ ꯅꯃꯥꯛꯅ ꯀꯅꯥꯁꯨ ꯀꯤꯗꯦ ꯃꯤꯒꯤ ꯌꯦꯛꯅꯕ ꯀꯩꯗꯧꯕ ꯂꯥꯛꯄꯅ ꯅꯃꯥꯛꯅ ꯊꯦꯡꯅꯖꯔꯒꯦ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯒꯤꯗꯤ ꯃꯥꯃꯅ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯣꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯉꯝꯕꯗꯨ ꯃꯇꯦꯡ ꯄꯥꯡꯅꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯤꯡꯆꯠ ꯇꯥꯒꯗꯧꯔꯤꯕꯅꯣ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯣꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝꯅ ꯀꯩꯁꯨ ꯈꯟꯗꯅꯕꯨ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯥꯃꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦꯀꯣ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯅꯪ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯆꯥꯗ ꯊꯛꯇꯅꯕ ꯇꯧꯀꯣ ꯃꯁꯤ ꯅꯉꯣꯟꯗ ꯆꯥ ꯊꯛꯇꯅ ꯇꯣꯏꯕ ꯃꯈꯩ ꯅꯉꯣꯟꯗ ꯂꯩꯈꯤꯕ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯂꯥꯏ ꯆꯪꯗꯅꯕ ꯍꯥꯞꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯃꯍꯨ ꯃꯌꯥꯏ ꯆꯝꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯃꯥꯃ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯣꯃꯤ ꯃꯍꯤ ꯃꯌꯥꯏ ꯆꯝꯊꯔꯛꯂꯕꯁꯨ ꯃꯥꯃꯅ ꯑꯃ ꯀꯣꯛ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯥꯃ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯐꯅꯤ ꯃꯥꯃ ꯑꯁꯨꯝꯅ ꯒꯨꯟꯗꯥ ꯗꯨꯀꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯁꯥꯗꯅ ꯀꯔꯤꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯈꯨꯝꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯣ ꯃꯁꯥꯗ ꯁꯥꯎꯔꯞ ꯇꯧꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯍꯣꯠꯅꯈꯤꯕꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕꯒꯨꯝ ꯀꯔꯤꯝ ꯀꯊꯥꯏꯅꯕꯒꯨꯝ ꯇꯧꯕ ꯈꯪꯒꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯔ ꯃꯥꯜꯂꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯝꯅꯃꯛ ꯇꯣꯛꯂꯒꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕꯤꯝꯇꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯇꯕ ꯈꯪꯒꯅꯤꯗ꯭ꯔꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯅꯟꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯤꯇꯥꯗ ꯃꯍꯥꯛꯀꯤ ꯄꯦꯅꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯒꯤꯇꯥꯗ ꯇꯠꯇꯅ ꯍꯪꯖꯔꯛꯏ
ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯒꯤꯇꯥꯅ ꯍꯥꯏ ꯂꯩꯔꯝꯒꯅꯤ ꯌꯦꯡꯉꯨ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯄꯦꯅꯥ ꯍꯥꯏꯗꯅ ꯃꯗꯣ ꯑꯩꯅꯅꯦ ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯂꯪꯊꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯆꯠꯈꯤ ꯑꯅꯟꯗꯤ ꯄꯦꯅꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯕꯦꯝꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ ꯃꯍꯥꯛꯅꯒ ꯄꯨꯈ꯭ꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯑꯕꯦꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯕꯦꯝꯁꯨ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄꯦꯅꯥ ꯑꯗꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯅꯟꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯍꯥ ꯃꯈꯣꯡ ꯄꯥꯜꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯦꯅꯥ ꯑꯗꯣ ꯊꯤꯕ ꯑꯗꯨꯗ ꯑꯅꯟꯒꯤ ꯃꯃꯥꯗ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ ꯅꯪꯅ ꯄꯦꯅꯥ ꯑꯗꯨꯗ ꯑꯗꯨꯝ ꯍꯪꯂꯤꯕꯗꯨꯕꯨ ꯄꯦꯅꯥꯗꯨꯅ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯒꯦ ꯍꯥ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯀꯥꯟꯅꯗꯕꯗꯅꯦ ꯏꯁꯧ ꯂꯥꯡꯒꯅꯨ ꯆꯠꯂꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯆꯣ ꯉꯁꯥꯏ ꯃꯈꯩ ꯁꯝꯕꯣꯏ ꯁꯥꯗ꯭ꯔ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦꯗꯅ ꯆꯠꯂꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯆꯣ ꯑꯗꯨꯝꯅ ꯃꯃꯥꯒꯤ ꯇꯥꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯑꯅꯟꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯗ ꯈꯪꯗꯦ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯣ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤ ꯍꯥꯏꯕꯗꯤ ꯍꯤꯡꯈꯣꯜꯗ ꯅꯥꯄꯤ ꯐꯥꯟꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯤꯇꯥꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯏꯔꯨꯖ ꯃꯥꯏꯊꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯑꯕꯦꯝꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯑꯅꯟ ꯑꯃꯗꯤ ꯕꯣꯌꯥꯏꯁꯨ ꯁ꯭ꯀꯨꯜ ꯑꯃꯠꯇ ꯆꯠꯂꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯅꯁꯨ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯁꯨꯇꯤ ꯂꯩꯕ ꯀꯥꯂꯁꯤꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯦ ꯈꯔ ꯌꯥꯎꯁꯟꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯑꯅꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯟꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯊꯦꯡꯅ ꯍꯟꯖꯜꯂꯛꯂꯒ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯁꯥꯎꯔꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯒꯤꯇꯥꯅ ꯄꯦꯅꯥ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯃꯍꯥꯛꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯅꯟꯅ ꯑꯃꯨꯛ ꯎꯈ꯭ꯔꯕꯗꯤ ꯄꯦꯅꯥ ꯑꯗꯣ ꯂꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯅꯟꯗꯤ ꯃꯍꯥꯛꯀꯤ ꯄꯦꯅꯥ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯀꯅꯥꯅ ꯄꯨꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯗꯣ ꯄꯦꯅꯥ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤ ꯄꯦꯅꯥ ꯑꯗꯣ ꯊꯤꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯑꯗꯨꯒ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯏꯇꯥꯎ ꯕꯣꯌꯥꯏ ꯄꯦꯅꯥꯗꯣ ꯑꯩꯒꯤ ꯀꯥꯗꯒꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯊꯟꯇ ꯃꯥꯡꯈ꯭ꯔꯕ ꯈꯪꯗꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯥ ꯅꯪꯅ ꯒꯨꯟꯗꯥ ꯗꯨꯀꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯁꯦꯗꯅ ꯏꯕꯥꯅꯤ ꯆꯠꯂꯦ ꯍꯥ ꯍꯧꯖꯤꯛ ꯅꯪ ꯄꯦꯅꯥ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔோ ꯑꯁ ꯅꯪ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯣꯏꯅ ꯑꯃꯨꯛ ꯏꯁꯧ ꯕꯤꯁꯜꯂꯛꯑꯦ ꯏꯁꯧ ꯕꯤꯁꯜꯂꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯒ ꯄꯥꯏꯁꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯝꯇ ꯍꯪꯉꯨꯆꯣ ꯑꯦ ꯑꯗꯨꯒꯤ ꯄꯦꯅꯥ ꯃꯩꯇꯠꯄꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯗꯧꯕꯩ ꯄꯥꯏꯁꯟꯗꯣꯔꯤꯕ ꯁꯅꯥꯅꯤ ꯂꯨꯄꯥꯅꯤ ꯃꯣꯏꯅꯒ ꯄꯥꯏꯁꯟꯕ꯭ꯔꯥ ꯍꯪꯉꯨꯆꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯔ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪ ꯁꯤꯗꯤꯕ ꯑꯣ ꯑꯗꯨꯗꯤ ꯄꯦꯅꯥꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯊꯕꯛ ꯂꯦꯞꯄ ꯌꯥꯔꯦꯅꯦ ꯍꯥ ꯂꯥꯎ ꯁꯥꯟꯅꯧꯁꯨ ꯂꯥꯎ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯕꯣꯌꯥꯏꯅ ꯑꯅꯟꯗ ꯍꯥꯏꯕ ꯑꯗꯨꯗ ꯑꯅꯟꯅ ꯍꯣꯏꯗꯍꯦ ꯄꯦꯅꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯣꯝꯅ ꯉꯁꯥꯏ ꯃꯈꯩ ꯎꯪꯂꯒ ꯂꯩꯔꯝꯕ ꯑꯅꯟꯗꯣ ꯄꯦꯅꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯇꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯄꯣꯠꯅꯤ ꯃꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯟꯅꯕꯗꯣ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯅꯟꯒꯤ ꯃꯃꯥ ꯒꯤꯇꯥꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯛ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯀꯧꯁꯤꯜꯂꯒ ꯑꯩ ꯉꯥꯏꯈꯣ ꯑꯩꯅ ꯄꯣꯔꯛꯎ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯌꯥꯎꯔꯛꯕ꯭ꯔꯣ ꯐꯤꯗ ꯌꯣꯝꯃꯤꯗꯨꯔꯅꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯃꯁꯤꯒꯤ ꯄꯦꯅꯥꯁꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯒꯤꯇꯥꯅ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯦꯅꯥ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗ ꯎꯠꯂꯤ ꯄꯦꯅꯥ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯏꯁ ꯍꯥꯏꯗꯨꯅ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯒꯦ ꯄꯦꯅꯥꯁꯤꯗ ꯀꯔꯤ ꯌꯥꯎꯔꯝꯗꯅ ꯃꯤꯠꯇ ꯆꯪꯂꯕ꯭ꯔꯣ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯦ ꯅꯪꯒꯤ ꯐꯤꯗꯨꯅꯅꯦ ꯃꯗꯨ ꯌꯣꯝꯁꯜꯂꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯄꯦꯅꯥꯁꯤ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯕ ꯄꯦꯅꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯦꯅꯦꯍꯦ
ꯃꯗꯨ ꯎꯔꯨꯕꯗꯒꯤꯅꯤ ꯑꯩꯅꯅꯦ ꯃꯤꯠ ꯎꯏꯁꯤꯜꯂꯤꯕꯁꯤ ꯑꯁꯦ ꯐꯤꯗꯨꯅ ꯑꯃꯨꯛꯇ ꯈꯨꯝꯖꯤꯜꯂꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯤꯇꯥꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯊꯨ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨꯅ ꯄꯦꯅꯥꯗꯣ ꯑꯃꯨꯛꯀꯁꯨ ꯌꯣꯝꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯍꯣ ꯑꯗꯨꯝꯅ ꯍꯦꯛ ꯌꯣꯝꯁꯜꯂꯣ ꯏꯕꯦꯝꯃ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯪꯒꯤ ꯄꯦꯅꯥ ꯑꯁꯤꯕꯨ ꯈꯨꯜꯂꯛꯂꯤꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯆꯥꯅꯨꯄꯥꯗꯨ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯄꯨꯟꯁꯤꯅꯕꯗꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏ ꯋꯥꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤꯀꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯄꯨꯟꯁꯤꯍꯟꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯌꯥꯕ ꯇꯥꯕꯅꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯅꯥꯕꯁꯨ ꯐꯔꯣꯏ ꯃꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯟꯅꯅꯕ ꯑꯩ ꯇꯧꯒꯦ ꯑꯩꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯄꯨ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯣ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯅꯍꯥꯛꯅ ꯄꯦꯅꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯈꯨꯜꯂꯛꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯆꯠꯂꯒ ꯍꯨꯟꯗꯣꯛꯂꯨꯒꯗꯕꯅꯤ ꯑꯗꯨꯒ ꯄꯦꯅꯥ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ ꯍꯦ ꯄꯦꯅꯥ ꯑꯁꯤꯕꯨ ꯄꯥꯏꯔꯝꯕ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯀꯤ ꯁꯥꯞ ꯐꯪꯒꯗꯕꯅꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯄꯦꯅꯥ ꯑꯗꯨꯗ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡ ꯑꯗꯨꯗ ꯂꯪꯊꯈꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯅꯌꯨꯝꯂꯣꯝꯗ ꯂꯥꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯇꯨꯡꯗ ꯀꯧꯔꯛꯄ ꯑꯃꯗꯤ ꯁꯣꯠ ꯁꯥꯛ ꯄ꯭ꯔꯦꯛ ꯄ꯭ꯔꯥꯛ ꯇꯧꯔꯛꯂꯕꯁꯨ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯦ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯀꯗꯕꯅꯤ ꯌꯨꯝ ꯌꯧꯈꯤꯕꯗꯒꯤꯗꯤ ꯅꯍꯥꯛ ꯇꯨꯡꯗ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯌꯦꯡꯊꯣꯛꯄ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯈꯤꯕ ꯌꯥꯔꯕ꯭ꯔꯣ ꯉꯥꯏꯈꯣ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯕꯤꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯤꯅ ꯌꯣꯝꯁꯜꯂꯕ ꯄꯦꯅꯥ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯖꯜꯂꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯅꯟꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯕ ꯑꯃꯗꯤ ꯅꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯩ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯒꯦ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯌꯥꯟꯊꯔꯛꯄꯗꯤ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯑꯅꯟ ꯕꯣꯟꯗꯨꯕꯨ ꯑꯗꯨꯌꯥꯝ ꯇꯞꯅ ꯀꯥꯎꯈꯠꯂꯛꯏꯗꯨꯕꯣ ꯌꯦꯡꯉꯨꯅꯦꯁꯦ ꯃꯤꯅ ꯆꯟꯈ꯭ꯔꯦ ꯐꯔꯦꯅꯦꯁꯦ ꯑꯁ ꯕꯣꯌꯥꯏ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏꯗ ꯑꯝꯇ ꯄꯨꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜꯂꯣꯛꯁꯦ ꯑꯁꯣꯝꯅ ꯕꯣꯌꯥꯏꯅ ꯑꯅꯟꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯂꯦꯡꯖꯨꯝꯗ ꯁꯧꯍꯟꯗꯨꯅ ꯄꯝꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏꯔꯣꯝꯗ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯈꯪꯗꯦ ꯑꯅꯟꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯑꯅꯟ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯗꯣ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯅꯈꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯟꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯆꯦꯟꯈ꯭ꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯐꯝꯅꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯦ ꯑꯉꯥꯡꯁꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯅꯟꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯈꯔꯅ ꯃꯈꯣꯏ ꯈꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯍꯩꯖꯕ ꯀꯌꯥ ꯑꯅꯟꯗ ꯇꯧꯗꯨꯅ ꯋꯥꯈꯜ ꯂꯥꯡꯉꯟꯅꯕ ꯍꯣꯠꯅꯔꯤ ꯃꯈꯨꯠ ꯃꯁꯥ ꯅꯣꯏꯕ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛ ꯇꯤꯡꯁꯤꯟ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯃꯀꯣꯛꯇ ꯊꯥꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯑꯅꯟꯗꯤ ꯒ꯭ꯌꯥꯟ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯈꯠꯅꯔꯗꯨꯅ ꯃꯌꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯍꯥꯏꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯄꯤꯁꯛ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯕꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯒꯤꯇꯥꯗꯤ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯁꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯅꯟ ꯀꯩꯗꯧꯔꯁꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯀꯣꯟꯈꯠꯂꯤ ꯑꯁꯣꯝꯅ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯑꯅꯟꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯅꯟ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯁꯦ
asomna hairakpaduda ananna ai ananati karigino nakhoi na ingonda anan kauribadubo adumna hairakpaduda leiriba mayam aduti punga ngakri hoi mai amata hainati amaga koyeng yengnaduna leiri matam aduda ananki mapa pisakna ai kainone nang haribadubo ha nangsi ananine ai ki sanupa ananine adumna hairakpada ananna kari ai sibu nangki na sanupa ne haiba nachin thiba ai nangdi aina mangara pokubu yari banine mi usittaba machung pat naidab saradana asomna hairakpaduda ahalamana ibunga pisak magi si mawung amani amaiba ma kauraga amutang jengasi lampang machi isita sum tawboisadi nungaitre yumba mata pusalaga aikoi ningthinga tawsi adumna hairakpada ahal amana hoi aigi yumdi asidagini la aigi doina pusalasi adumna hainaraba matung mayamna ananpu thangduna ahal adugi mayumlomda pusalakli masidagi di makoi khara amana amaiba ama karunabagidamagta chatkri asumna tawduna ngaihak matamado haukri anando soiri pai pangang ngangi ngaihak leraga ai mafam masida kunya leba yabanati ana aba yega taba yamna wali haiduna phugawna be hek tawi aduga ngaihak leraga mu pakap takapi nakoi na mara moiraga aigi nungsijaraba isu amati isa punamak loina mo hundok lamlaga hojikti kocha chatuna leire masi punamak nakoi na thoalibani haiduna amuksu kaplai adunma tawduna leiringai somda amaiba kauba chatkhiba makhoi nupa ani dusu amaiba mohon gi thungalomda parap changsilakli matamaduda amaiba mohondi mangolda phamduna thabak loisenduna leirami matamaduda nupa ani parap changsilalaga ojamaiba khulgi angang singama kainoma tahori bol sanarambadagi wantharakpadagi churon paron pangada ngahori yaragati amukta chalusiba adumna hairakpaduda amaiba mohona ha karinuni haibudubu ibungo la sasi asomna haiduna amaiba mohondu makhoi nupa ani aduga punna makhoi ahum lakli somdana kamdauri gitana mayum jorokpada mahaki machanupa do khungi sanabung lampakki mataida wantharakpadagi mayam laikat na hore haiba pawadu tabada gita yamna pakhatna mahaksu machanupana leiriba adomda chelakli asomna mahakna mafam adu jorokpadadi mahaki machanupa ananna angaubagum koilaw lautuna amadi kaptuna leiramba aduda chensinduna kaidorogi bungo ha kaidorogi banangbo asomna haiduna konkatuna kapi aduma tawringe matamaduta amaiba mohonsu changselakli tawriba matawaduda amaiba mohonti punga ngakri maramdi mahakna ngasai pena aduda sonkhiba laiwa adudi pena adu bukhulakliba angang ado anam maha sununa bagida makta mahakna sonkhiba laiwani laiwa aduda angang aduna tawkhiba singadusu kawkhina bagida mak yawkhrabani adubu gitagi machanupa du oina wanthaduna leirambaduna haujikti amaiba aduna khangli wanthaduna leiriba sa gitagi masani haibadu khangli aduga mahana ngaklibadudi mahana tawkhiba adugi ona tainabada hauji anangi masada pena aduda changba thawai ado mangonda oina changdu leiramba sida amaiba mohondi ngakpa phaukhibani masidagiti amaiba mohona anangi manak changsilakpaduda ananna yamna sauna nang lakledana khangani dana nang asomna hairaga yamna hauna noki wari asigi ahum suba tangkak matang asida loisinjari mathangi tangkak tana kari kamdorokpage haibadu mayam puna amu ngaiminarasi ngasigi damuktadi mayampu aroibada amuka hanna kurumjari